IDP singda lupa lakh ama pigani hyriga supong phangdabasu yaore. Manipur gi regional political party ama oiriba Democratic People's Front DPF na Manipur gi hauzik oiriba phibam asiga mari lenina Governor Ajay Kumar Balada memorandum ama pisinkre haire. State asigi law and order phibam yauna IDP singge wafam panba memorandum adu pisinkibagi matangda ngarang wangkhai ningthem pukhi mapanda leiba DPF ki office ta pangthokpa pawgi mifamda party asiga president Dr. N Rajiv Kumar na hai IDP singge imung da lupa lakh amamam pigani haina lengak na hai kibado imung khara da pirega khara amana masing suna pibidarba amadi sel amata phangdaba yawa fawba yauriba ase athuba matamda mijeng changbiduna awaba tadun lairiba IDP singbu khara safanaba sinbiu haike National Highway animakta ayet apan yawna zathoka sinja hanbinabasu memorandum aduda taksinke Singi lamda lambi satpa yadaba amadi eviction tauba yaba mafam kaya lairabasu karimata mijeng changduna tampaki mafam kaya da eviction gi mingda takthokliba sing asi maru oiba isudagi na thainaba honaribra hainasu Rajiv Kumar na phongdoke PUCL na Manipur gi iranga mari lainana puthokhiba report adugi matangdasu thijinnaba wafam yauna State asida tangdu laitaba puraknaba tongan ba thaurang kaya paikhatnabagi matangda memorandum aduda panki haire Assam da leiba Frontier Senior Secondary School da class 11 tamliba mahiroi amana free kauda loken met pistol ama haptuna classroom da sanglakpadagi wathok oikre haire pawgili khul amagi matungina nongmei purakpa mahiroi adugi mameng Sam Kumar kawi thogdoga si ozana class tawringai da mahiroi asina ngahak leitana free kau humba urakpadagi khangnarakibani haire thogdog asigi matangda kudakta school authority na guardians amade police ta pawpiki haire mafam aduda kudakta sada police station ki personal sing lakuna pistol adu lauthokibaga loinana mahiroi amade mahakya pokpa mapaga loinana police station da puduna wahang pahong sathabada nongmai adu lambida mamai khumjinba miyoi amana kihan khanganduna pirakibani haiba khangmangam ki haire adu moina makthaudoga si matau karamna thokibano haibigi matangda sapsaba khangdoknaba police ki makaidagi investigation chathakre haire MLA Santi gi mingsa thien na bohonaba Facebook page ki mathakta wakatkre NPYF Moirang AC gi MLA Thongam Santi bu social media gi platform ama oiriba Facebook page thongnauzam Brinda fan club haiba amana MLA gi photo sijinara ka mingsa thi na bohonare haina wakatpaga loina FIR ama file tokre Ngarang Moirang Philem Lekai da leiba National People's Youth Front NPYF Moirang gi office ta pawmi singa unabada front asigi president CS Robin na makata na hai komjali singani kulhumdoi me ahum dagi haukiba Manipur gi irang asina maram oiraga Churasampur district Kumbi AC amade Moirang AC gi tongan ba mafam dagi lanjelaktuna relief camp kaya dangjafam lauduna leire adubu social media gi platform ama oiriba Facebook page asina relief camp ta chading tawkiba aduga mari leinana Tagalakpa post amada Moirang AC gi MLA Thongam Santi gi photo haplaga lupa crore kunmanga chading tawkre haina palle Kanana sempham adu chading tawkibano haiba Facebook page aduda pandrabasu Moirang AC gi MLA gi photo ga koran thagalakpa oibana miyam gi wakhalonda MLA Moirang tawkibani haina hakthengana amasung na koinana ulle aduna thongnauzam Brinda fan club ki mayokta FIR ama tawkibani asida sunatana demesut amasu logi matung ina lokhanaba mari leinaba singda wakhanakre mahakna makhatana hai Facebook thagalakliba post amade RTI gi wafan da Moirang AC MLA gi mari amata leinade loina kanagumba person oina Moirang AC ki manung chanba mafam kaya da hangliba relief camp sing da chading tawkhiba sing adu khangningba leirabadi district administration Bisnupur da hangbiu Kaisamthong Kendra gi miyam da phangangada batha ahumgi NFSA gi chengi saru phangandabadagi mera paibisingna MLA gi mayamda khongjang changsinkre National Food Security Act NFSA gi makhada Kaisamthong Kendra gi miyamda phangangada chengi saru naharol na pulap laukre haina Kaisamthong Kendra gi MLA sapam nisikanta na phongdorakliba asi yabangamloi karamna laukibano haibadu sengdokpa tai haina Kendra asi gi masing yamlaba mera paibi nupisingna ngarang nungthil Kaisamthong Kendra gi MLA gi mayumda thamjinkre khongjang aduda saruk yakibi mera paibi nupi amana miyam gi mahut silaga phongdokhibade Mamangdagi hauna Kendra asigi miyoi amamamgi cheng keji manga phanghangadaba adu keji mari pibagi tabak chathaduna lakibani
Chairak asida miyangi phangpham thokpa senggi saruk naharolna choblap laukre haiba asi yaba ngamloi hiram asigi matangda asengba asumba khangnabagidama MLA gi mayumda kaisamthong kendragi ngana pithong lekai gi meira paibi sing yauna ngarang nungtil pung 3 tabada MLA ga unaduna wari sanaba lakhe adubu MLA out of station oikibadagi wari sanaba fangkide MLA ga pau phongna bangamba miyogi khutangda meira paibi singa wari sanake masigi matungda MLA ga video calling gi khutangda wari sanage haina phongdoke adubu telephone da wari sanaba matamda aikhoigi phangpham thokpa chengi saruk naharona choblap laukre haina phungdoraki MLA na phungdoraki ba wafam asi yaba ngamloi hanadagi yum amada member manga leibada seng kg manga pigadaba du mari mari piduna lakibani tha ahumgi phangpham thokpa chengi saruk choblap oina kakani haibasi yaba ngamloi MLA na anyhow many how tawguna phangpham thokpa chengi saru ado pibio haijake mahakna makhata na phungdokibada MLA ga wari sanaba matamda yamna response laina phungdorapagi mahutta naharon singna seng choblap laukre ID upai leite haiba wafam phungdorake adubu MLA gi baphamda aikoi gi phangpham thokpa chengi saru phangan bio haijake maduda su MLA na upai leite aina kari tawba ngamgadoribno haina pakhom pirake maram maduna miyam gi mihut oiriba daita leba Miyoi amana phungdorakiba wafam ase aduki matik pende maramaduna naharona seng soblap laukre hyriba se kyam sumi lale haibadu aikoi khangde aduna asum aran thigatlaga praja miyangi phangpham thokpa right adu sapchana phangan biyo miyamgi wakat ase tabidrabade miyamna akanba khongjang jangsinggani haina su phungdorake Modina Pratibha Setu launch tawkre Prime Minister Narendra Modina chamaga kunmanga suba man ki baat thoramda wangang kibaga loinana UPSC gi exam thagadaba sengi khudongsanabagidama Pratibha Setu koba digital platform ama launch tawkre lebak asigi oina khwaidigi wangba athoi ahen tanabagi sangdomnabani haina loknariba UPSC gi exam da mai pakpa ngamhodraba sengi mateng pangnabagidama digital platform ase launch tawkebani lebak miyamda piba warolda Prime Minister na haike UPSC gi exam da mai pakpa haibase araiba thabak nate mahiroi singna ahing nungthil naidana honaraba matungda exam asi mai pakpa ngamlakpani kanagumana laibak thibadagi mai pakpa ngamhodrabasu olakpa sahi gi exam da mai paknabagi matangda puning thogatpa oina digital platform asi launch tawbani nauna launch tawribra Pratibha Setu da lebak asi haithoi singthoiraba naharol lising 10 rom henbagi akupa warol sing yawe hairi Mahiroi ozagi ratio yengadabani SSUM Mahiroi amadi ozagi ratio yengdana longningba oza lawba yabra haina Socialist Student Union of Manipur na hanglakle Union asin thadorakpa cherol aman hai Manipur University gi recruitment notification gi makhada haukiba me kulhomdoi da advertisement thokna Department of Teachers Education gi assistant professor taramanga lawnabagi essential qualification da palliba wafam seng Gazette of India gi makhada pongba NCTE की regulation da yaudaba amade university की documents singda leitaba allied subject hapsin badanatana kauriba assistant professor taramanga ase karamba post taknabano haiba pande aranba thawong jathaduna nampuda thabak hamnaba thawrang khulakta lepkodabani haire